Manipur Top Trending News na tungan-tungan reliable source sindagi lakcharage matam-matam gi oiba maru oiba i-pausing pathukna khanghanjari. Matang thada Prime Minister Narendra Modi gi Manipur khongchut kidamak state lengakna siam saba hore. Prime Minister na Imphal amasung Churachandpurda pangthokadaba miyam gi mifamda wangang namagidamak siam saba horabasu ngarang numidang fawbadadi lengaki maikaidagi karimata phongdokhidri hairi. August 30 numit kharan gi mamangdagi Manipurda Prime Minister Narendra Modi mathang tha September da lakani haibagi wafam ninfu ngang na bahorakpada natana mahaki khongchut ki mangoinana state asigi security Hibam yang sinbaga loinana Prime Minister ki khongchut kidamak sem saranaba Ministry of Home Affairs ki Union State Minister Bandi Sanjoy Kumar Tha asigi kungani panda lakani haiduna mahaki khongchut ki thorang pungnamak lochiru matungda maram pidana cancel torpadagi Prime Minister su laklaroidra haibagi wahang miyamna hangar khrabasu mathang thada Prime Minister Narendra Modi Manipurda soidana lakani haibagi Manipur lengakna sem saba hokre. Prime Minister Narendra Modi na Manipurda soidana lakani haibagi wafam asi Governor Ajoy Kumar Balana tha asigi kungat mangada Kohima gi Raj Bhavan da Nagaland gi kungani thoi suba Governor oinasu thabak tawnabagi damak wasak loba chatringi mamang tha asigi taramapan gi ayukta Churachandpur district ta chatkiba khongchat amadagi miyamna hena thajana nainakibani. Governor gi khongchat adugi manungchana Churachandpur district ki IDP singna lerakliba relief camp amada changduna hakthengna wari watai uba amasung tengbang potlam sing piramkhiba gas center ama sangaramba chatliba chahi sigi oina pangthokhiba NET exam 2025 ta mai pakraklaba mahairoi ani yauna relief camp ta laina mahai masing tambada thoidok khendokpa mahairoi sing oiraklaba sing butaram oktuna pungning thogakhiba amasung Goljang resort phawba chatuna yengsinkhiba thorom sing mangoinana Governor na Churachandpurda thungbaga panthadana district aduda leiba helipad ki phibam yengsinkhibani aduga Churachandpur gi lamka gi hyang tamda leiba peace ground yauna public ground anigi phibamsu hakthengna yengsinkhibada natana district adugi deputy commissioner su closed door meeting ama phaw pangtholamkhibani adum oinamak Prime Minister khongchat ki mangoinana Manipurda lakani thorang home gi state union minister Bandi Sanjoy Kumar gi khongchat cancel tawkhibadagi Prime Minister su laklaroidra haibagi wafam thammarkhibani. Doctor yaudana angang unabada angang sire Bishnupur district hospital da angang unanabagi damakta admit tawduna lerkhibi nupi ama doctor ngairingaida mathanta angang unakre adum oinamak mahaki anisuba angang oiragadabi nupi masa adudi leikhidare aduga mamana laikanari hairi thadok asi mayok nakhibi pi adu kha poksangbam mamang lekai dagini thadok asi mayok nakhiba nupi adu kha poksangbam mamang lekai dagini ngarang laengsang asida admit tawkhibani macha nupi leikidraba matungda laikanari bi nupi asigi Manipur na phongdorpada ngarang numidang pung 9 lom tarakpada mamong nupina masa nungaitre haikpadagi aihakna doctor amasung nurse singda pawpiki aduga doctor singna chak chari loiraga lake hairaduna lakide hairi adubu mamong nupigi phibam hena sokchilakpadagi amuksu chenduna pawpiru basu lakide masigi matungda mamong nupigi masadagi angang thorpa haure haiduna amuksu pawpiru baga loin piraga halakpada mamong nupi mathanta doctor yauduna angang unaramkibani adubu pokpada ngairibi masunupi adudi asiba hakchang oina leramki hairi ngaihak leraga doctor amadi nursing laklaga angang adubu oxygen hajinduna ambulance ta haplaga rims ta pukhi rims ta gi siraga purakle haiduna lanai gari ama wairaga purakhi hairaduna thong asi laengsang asigi doctor sina section dabadagini haibaga loinana mamong nupi di hojik laikan naribana mahaki matangdadi karimata khangbangamdi hairakhi thadu asi matangda thadorpa confirm oidriba paw amana haibada angang unakibi nupi asi hepatitis B positive oibadagi doctor nursing na Tausaki Darbra haibagi wahang thorakli adubu thawdo asigi matangda official oiba report phangba ngamri hairi asu pawdumada soikilang kiba wasu ngapigani channel asu bunuk sibiduna share amadi subscribe tawbibi damo haini tan tharap phangdoksari amadi makhatana myam gi seba tawba ngamba ojege